India Pakistan Landa Manipur dagi BSF Jawan ama Leikhidre Hairi Jawan asi Jammu and Kashmir gi RS Pura sector da mathau tauringaida Pakistan na ngamkhai wangmadagi nomai kapsilakpada soktuna laikannaduna leirakpani Hairi sokpaduna maram oiraga yaripok yambemdagi singa khamti pak ngarang leikhidabani mahakna leikhidabada BJP lusingba amasung hanagi Chief Minister N Birenna nungaitaba phongdorakli social media da thagalakpa warol amada N Birenna hai Deepak Manipur gi oina saukthoksaningai oiba machani Manipuri maitai ama oina leipak asigidamak thauna fana mathwai thakiba asina lamdam asigi miyamna leipak asibu ngak sennabagidamak matam chuppada lepli haibadu utli Armed Forces sing thauna utpabu matam leiba kibikta ikai khumnabu utli Constable Deepakna Leikhidabada mahaki imung manunggi awabada saruk yabaga loinana pangba yaba mateng pangani Hairi mahakna leipak asigidamak kathok pabu ikai khumnaba amasung saukthok sabaga loinana ningsingduna leihauragani haina N Birenna makha tarakle